manipur के Senapati district के पिकलबा खुंगांग Ralunamei दा पोखिबी CH Enoni Officers Training Academy OTA Chennai दगी माई पगलखिबगा लोइना Indian Army दा नुपी officer अमा ओइदा ngarang commission तौक्रे Senior Under Officer CH Enoni na OTA Chennai गे Prameshwaran Drill Squad ngarang pangthokiba military parade amada ma kalloinena nupa officer cadet chamahum fumathoiga loinena nupi officer cadet contractor yauna saruyaki masagi chai nipan surakpadagi army oining lakhibi CH Enoni na National Cadet Corps NCC yaurakibaga loinena tha taramathoi chupna OTA Chennai da training mapung fana chatharaba tungda ngarang mahagna fibam ase yaurakiba ngamki magna training atuda atopa mapa leiwaktagi nupa cadet mari amade nupi cadet taruk ka punminaki Makoi sing adudi Bhutan dagi nupi taruk cadet taruk Maldives dagi nupa cadet ani Tanzania dagi nupa amadi nupi cadet ani aniga saruk yaminake ngarang Chennai da pangthokiba military parade adubu yengsinkiba Chief of Army Staff General Manos Pandina thoram aduda Fongdokibada leivak ama ngakpada nupa nupi khenaba amata leite lanmi ge sinfam haibasi career ama khagnate aikhoina seliba uniform asidagi hendokna kathokpa amaga loinena leivaki seba toba asisu amani haike